ngasi crime story sidi tabada yamna kanaba amadi nungaiba ama oigani haina khanjai migi phattanaba thabak tawba haibasi laina su yadraba thabak amani adubu aikhoi miyoibana ngaihaki nungaibagi damak tungda lakadaba phattaba mayam adu tungoinaramlaga magi nupi leina leina atopa nupi amaga ngaihaki nungaiba pamlubagi damak mapunchi chuppa jailda leikibagi warini wari asida amuka hena interesting oihalibadi mahaki mapuroibana mirai biraba nupi adubusu jailda makhoi ani punna punchi chuppagi oina leminnekiba asini haiba wari asi taminaduna kari maramdagi oiribano haiba adu khangminasi aduga channel asina wari asi tahanjaba matamda soikilan kiba yaurabasu tabiriba singna ngakpiu haijari wari asina miyoi amatata fataba thabak taunaba insinba lejade asengba thokiba wari adubu mayamda mitna kong oinaba wari asi share tawjabani wari asi Rajasthan gi Alwar gi manung chana leiba miwari hariba mafam aduda thokiba thodok amani 16 March 2021 da miyoi amana police station amada phone tawraktuna Indira Basti gi thong amagi makhada angakpa chingnaningai oiba bora ama taduna lei haiba paw adu pirakki bora asigi manungda mi yauramba yai haina chingnabaga loinana haiba bora asidagi imanba angang machugi kharasu tai haina police da haramki haiba mafam asi mi kaya chanadaba khara chekpa mafam amani adubu haiba numit asida miyoi amana thengnabadagi paw adu police da pikibani asumna ngaihak lerba matung haiba mafam aduda police na laktuna inglamki police na haiba mafam aduda lakpa matamda haiba mafam aduga naknaba khul kharadagi miyoi kharasu yengba laklamki police na bora adu lokhatlaga hangduna yenguba matamda angakpa ama oiramki haiba bora adugi manungda nupi amagi asiba hakchang ama yaurammi police na bora adu lokhatlaga hangduna yenguba matamda angakpa ama oiramki haiba bora adugi manungda nupi amagi asiba hakchang ama yaurammi haiba nupi asigi mamai haibadi masak hek yengba matamda akhang mami amanadi yamna laina khangma oigani haibadi nupi asigi mamai adu karisu akaiba leramdri police na makata na khangdoknabagi damak nupi adugi ID card thiramki adubu ID card amata pangmangam khiramde police na asiba hakchang adu CHC government hospital da thakirami aduga haiba matam asida nupi asigi hakchang adu postmortem tawdribani nupi asigi imung manunggi miyoi hana khangdoknaba honarami nupi asigi chahi asi chawrakna kuntari tagina kunthra phawgi manungda leiramgani police na haiba nupi asi kanano haina khangdoknaba nupi asigi photo puduna leiriba khongang aduda yenghalami adubu haiba photo adu kana amatana khangmangamlamkide hojiksu police na nupi asi kanano haina lepa leitana thiribani police na thibada khangdabadagi mathangi numit haibadi 17 March da local newspaper da photo ga konana nupi amagi asiba hakchang phange haiba nupi asi khanglabadi police ta contact tawnaba hairami adubu miyoi amatana nupi asigi matangda hangba laklomkhide hojiksu police ki mafamda nupi asi kanano mingna kari kawi mahaki leifamna kadai dagino haibana chingba khangmangamdribana maram oiraga police nasu kari tawgadabano haiba khanglamkhide adubu police na logi matung ina nupi asigi postmortem tawramki aduga Tatarpur police na makhoigi anakpada leiba police station singda nupi ama jahi kuntari tagina kunthra phawgi manungda leiba nupi ama mangkibagi case lakpra haina hangnaramki adubu haiba police station ataidasu haiba case asigi matangda kana amatana missing report tawba leiramkide postmortem gi report lakpadagi nupi asi matau karamna siribano haiba adu khangmangamlamki nupi asi sor phunbadagi sikibani nupi asi gi ngaksamdasu takpham khara leiramba thengnaki mahak asi kanagumana khauri melaga hatpa oirangani haina police na thajanari police na kunthangna leiba miyoida hangmadasu nupi asibu khangba ngamlamkide local newspaper dasu hablabani adubu nupi asigi mari makong amata tholoktaba aduda nupi asi atopa athapa mafamdagi oirangani haiba police na thajana ramki
ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯑꯆꯤꯛꯄ ꯃꯐꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯄ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯕ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯣꯇꯦꯜ, ꯔꯦꯁꯇꯨꯔꯦꯟꯠꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯊꯤꯔꯕꯗꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯉꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯄꯨꯂꯤꯁꯇ ꯊꯥꯖꯕ ꯂꯩꯔꯝꯈꯤ꯫ ꯄꯨꯂꯤꯁꯅ ꯍꯣꯇꯦꯜ, ꯔꯦꯁꯇꯨꯔꯦꯟꯠ ꯃꯐꯝ ꯈꯔꯗ ꯊꯤꯕ ꯍꯧꯔꯝꯈꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯃꯈꯣꯡ ꯈꯪꯕ ꯉꯝꯂꯝꯈꯤꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯁꯤ ꯑꯇꯣꯞꯄ ꯑꯊꯥꯞꯄ ꯃꯐꯝꯗꯒꯤ ꯍꯨꯟꯗꯣꯛꯄ ꯂꯥꯛꯄ ꯑꯣꯏꯔꯕꯗꯤ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠꯇꯗꯤ ꯑꯣꯏꯔꯔꯣꯏ, ꯃꯁꯥꯒꯤ ꯀꯥꯔ ꯑꯃꯗ ꯂꯥꯛꯄ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯒꯥꯔꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯊꯤꯕ ꯍꯧꯔꯝꯈꯤ, ꯍꯥꯏꯕꯗꯤ ꯒꯥꯔꯤ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯑꯗꯨ ꯔꯥꯖꯁꯊꯥꯟꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝ, ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯂꯝꯒꯤ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯑꯣꯏꯕ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯥꯛꯄ CCTV ꯐꯨꯇꯦꯖꯇ ꯌꯦꯡꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗ CCTV ꯀꯦꯃꯦꯔꯥ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯂꯤꯁꯇ ꯑꯔꯨꯕ ꯑꯃ ꯑꯣꯏꯍꯜꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯨ ꯊꯤꯕ ꯂꯦꯞꯇ꯭ꯔꯤꯕꯅꯤ꯫ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯃꯈꯣꯏꯅ ꯍꯣꯇꯦꯜ ꯑꯃꯒꯤ ꯃꯤꯑꯣꯏꯗ ꯍꯪꯕ ꯃꯇꯝꯗ ꯀꯥꯔ ꯑꯃ 14 ꯃꯥꯔꯆꯇ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜ ꯃꯅꯥꯛꯀꯤ ꯂꯝꯕꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯔꯥꯎꯟ 4-5ꯔꯛ ꯊꯧꯕ ꯑꯃ ꯊꯦꯡꯅꯈꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯄꯨꯂꯤꯁꯇꯁꯨ ꯆꯤꯡꯅꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯅꯨꯄꯥ ꯑꯗꯨꯗ ꯀꯥꯔ ꯑꯗꯨꯒꯤ ꯅꯝꯕꯔ ꯍꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯀꯥꯔ ꯑꯗꯨꯒꯤ ꯅꯝꯕꯔ ꯑꯗꯨ ꯅꯤꯡꯁꯤꯡꯂꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯅꯝꯕꯔꯒꯤ ꯑꯍꯧꯕ ꯑꯗꯨꯗꯤ DLꯅ ꯍꯧꯏ, ꯗꯦꯜꯂꯤꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯔꯝꯈꯤ꯫ ꯃꯈꯥ ꯇꯥꯅ ꯄꯨꯂꯤꯁꯅ ꯀꯥꯔ ꯑꯗꯨ ꯀꯔꯝꯕ ꯀꯥꯔꯅꯣ ꯍꯪꯕ ꯃꯇꯝꯗ ꯀꯥꯔ ꯑꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯀꯥꯔ ꯑꯗꯨꯒꯤ ꯃꯆꯨꯗꯤ ꯑꯉꯧꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ 16 ꯃꯥꯔꯆꯇ ꯐꯪꯕꯅꯤ, ꯑꯗꯨꯒ ꯍꯣꯇꯦꯜ ꯑꯃꯒꯤ ꯅꯨꯄꯥ ꯑꯃꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ 14 ꯃꯥꯔꯆꯇ ꯎꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤꯕ ꯀꯥꯔ ꯑꯁꯤ ꯊꯤꯕ ꯍꯧꯈꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤ ꯊꯤꯗꯣꯛꯄ ꯃꯇꯝꯗ ꯑꯔꯨꯕ ꯑꯃꯗꯤ ꯑꯣꯏꯈꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯈꯪꯂꯤꯕ ꯑꯁꯤ ꯁꯨꯞꯅꯗꯒꯤ DLꯅ ꯍꯧꯕ ꯑꯃꯗꯤ ꯑꯉꯧꯕ ꯃꯆꯨꯒꯤ ꯀꯥꯔ ꯑꯗꯨ ꯈꯛꯇꯅꯤ꯫ ꯄꯨꯂꯤꯁꯅ ꯍꯣꯇꯦꯜ ꯑꯗꯨꯒꯤ CCTV ꯐꯨꯇꯦꯖ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕु ꯀꯦꯃꯦꯔꯥ ꯑꯗꯨꯒ ꯒꯥꯔꯤꯅ ꯊꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒ ꯈꯔ ꯂꯥꯞꯅꯕꯗꯒꯤ ꯒꯥꯔꯤꯒꯤ ꯅꯝꯕꯔ ꯑꯗꯨ ꯈꯪꯕ ꯉꯝꯂꯝꯈꯤꯗꯦ꯫ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤ ꯔꯥꯖꯁꯊꯥꯟꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯒꯗꯤ ꯇꯣꯜ ꯄ꯭ꯂꯥꯖꯥ ꯐꯥꯎꯔꯒ ꯆꯠꯂꯝꯒꯅꯤ꯫ ꯄꯨꯂꯤꯁꯅ ꯇꯣꯜ ꯄ꯭ꯂꯥꯖꯥꯒꯤ CCTV ꯐꯨꯇꯦꯖ ꯌꯦꯡꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯀꯔꯝꯕ ꯒꯥꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯇꯣꯜ ꯄ꯭ꯂꯥꯖꯥ ꯐꯥꯎꯔꯒ ꯂꯥꯛꯄ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ DLꯒꯤ ꯅꯝꯕꯔ ꯑꯃꯗꯤ ꯑꯉꯧꯕ ꯃꯆꯨꯒꯤ ꯀꯥꯔ ꯑꯌꯥꯝꯕꯅ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀꯥꯔ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯀꯔꯝꯕ ꯀꯥꯔꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯍꯣꯇꯦꯜ ꯂꯣꯝꯗ ꯆꯠꯄ ꯎꯕꯅꯣ ꯍꯥꯏꯅ CCTV ꯐꯨꯇꯦꯖꯇ ꯌꯦꯡꯕ ꯍꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯄꯨꯒꯤ ꯃꯃꯤꯡ ꯊꯤꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯗꯦꯜꯂꯤ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯍꯥꯏꯔꯤꯕ ꯗꯤꯇꯦꯜꯁ ꯃꯌꯥꯝ ꯑꯗꯨ ꯄꯤꯔꯝꯈꯤ, ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃ ꯁꯤꯅ ꯐꯪꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯦ꯫ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯗ ꯆꯤꯡꯅꯕ ꯒꯥꯔꯤꯒꯤ ꯗꯤꯇꯦꯜꯁ ꯑꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁꯁꯤꯡꯗ ꯆꯠꯇꯨꯅ ꯔꯥꯖꯁꯊꯥꯟꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯆꯠꯄꯅꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯔꯝ ꯍꯪꯗꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯔꯥꯖꯁꯊꯥꯟ ꯄꯨꯂꯤꯁꯅ ꯗꯦꯜꯂꯤ ꯄꯨꯂꯤꯁꯇ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯇꯧꯔꯝꯈꯤ, ꯃꯗꯨꯗꯤ 14 ꯃꯥꯔꯆ ꯑꯗꯨꯋꯥꯏꯗꯒꯤ ꯅꯨꯄꯤ ꯑꯃ ꯃꯥꯡꯈꯤꯕꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯔꯤꯄꯣꯔꯠ ꯏꯈꯠꯂꯛꯄ ꯂꯩꯕ꯭ꯔꯥ ꯑꯗꯨꯃꯇꯪꯒ ꯌꯦꯡꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯃꯈꯣꯏꯒꯤ ꯗꯥꯇꯥꯕꯦꯖ ꯆꯦꯛ ꯇꯧꯕꯗ ꯗꯦꯜꯂꯤꯒꯤ ꯀꯔꯀꯔꯗꯣꯔꯃꯥꯗꯒꯤ ꯅꯨꯄꯤ ꯑꯃ ꯃꯥꯡꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯊꯦꯡꯅꯔꯝꯈꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ 14 ꯃꯥꯔꯆꯀꯤ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯗꯦꯜꯂꯤ PS ꯑꯅꯟꯗ ꯕꯤꯍꯥꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯔꯤꯄꯣꯔꯠ ꯏꯈꯠꯂꯛꯈꯤꯕꯅꯤ꯫ ꯔꯥꯖꯁꯊꯥꯟ ꯄꯨꯂꯤꯁꯅ ꯄꯤꯔꯛꯂꯤꯕ ꯐꯣꯇꯣ ꯑꯗꯨꯒ ꯗꯦꯜꯂꯤ ꯄꯨꯂꯤꯁꯇ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯇꯧꯕꯗ ꯌꯥꯎꯔꯝꯂꯤꯕ ꯐꯣꯇꯣ ꯑꯗꯨꯒ ꯃꯥꯟꯅꯔꯝꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯒꯥꯔꯤ ꯑꯗꯨ ꯊꯤꯗꯣꯛꯄꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯝꯈꯤ꯫ ꯒꯥꯔꯤꯒꯤ ꯂꯤꯁ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯀꯔꯗꯣꯃꯥꯗ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯒꯥꯔꯤ ꯑꯃ ꯈꯪꯗꯣꯛꯄ ꯉꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤ ꯁꯨꯅꯥꯏꯅꯥ ꯒꯨꯞꯇꯥꯒꯤ ꯃꯤꯡꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯅꯤ꯫ ꯔꯥꯖꯁꯊꯥꯟꯒꯤ ꯄꯨꯂꯤꯁ ꯇꯤꯝ ꯑꯃ ꯗꯦꯜꯂꯤꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯤ ꯃꯥꯡꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯏꯈꯠꯂꯝꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯨꯅ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔꯒ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯡꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯄ꯭ꯔꯤꯌꯥꯡꯀꯥ ꯈꯇ꯭ꯔꯤꯅꯤ, ꯆꯍꯤꯅ 19 ꯁꯨꯔꯕꯤ, ꯇ꯭ꯌꯨꯁꯟꯒꯤ ꯑꯣꯖꯥꯅꯤ꯫ 14 ꯃꯥꯔꯆ ꯅꯨꯃꯤꯠ ꯑꯁꯤꯗ ATMꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯅꯕ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯗꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯕꯅꯤ꯫ ꯔꯥꯖꯁꯊꯥꯟ ꯄꯨꯂꯤꯁ ꯑꯃꯗꯤ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯃꯈꯣꯏꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯪꯕ ꯃꯇꯝꯗ ꯔꯤꯄꯣꯔꯠꯇ ꯏꯈꯠꯂꯝꯂꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯝꯃꯤ꯫ ꯌꯨꯝꯗꯒꯤ ATMꯗ ꯄꯩꯁꯥ ꯂꯧꯊꯣꯛꯅꯕ ꯆꯠꯀꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯕꯅꯤ꯫
ꯄ꯭ꯔꯤꯌꯪꯀꯥꯅ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯥꯒꯤ ꯐꯣꯟꯁꯨ ꯄꯨꯗꯨꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯄ꯭ꯔꯤꯌꯪꯀꯥꯅ ꯃꯐꯝ ꯆꯠꯇꯨꯅ ꯑꯉꯥꯡꯁꯤꯡꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯝꯃꯤ, ꯄ꯭ꯔꯤꯌꯪꯀꯥꯅ ꯇ꯭ꯌꯨꯁꯟ ꯇꯥꯛꯄꯤꯔꯤꯕ ꯃꯐꯝꯁꯤꯡꯒꯤ ꯑꯦꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨ ꯍꯪꯂꯝꯃꯤ꯫ ꯔꯥꯖꯁꯊꯥꯟ ꯄꯨꯂꯤꯁꯅ ꯄ꯭ꯔꯤꯌꯪꯀꯥꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄ꯭ꯔꯤꯌꯪꯀꯥ ꯑꯁꯤ ꯔꯥꯖꯁꯊꯥꯟꯒꯤ ꯃꯐꯝ ꯑꯃꯗ ꯁꯤꯔꯒ ꯂꯩꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯌꯪꯀꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯟꯅꯔꯝꯈꯤ꯫ ꯄ꯭ꯔꯤꯌꯪꯀꯥꯅ ꯇ꯭ꯌꯨꯁꯟ ꯇꯧꯔꯝꯕ ꯃꯐꯝꯁꯤꯡꯗ ꯄꯨꯂꯤꯁꯅ ꯆꯠꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯍꯧꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯊꯪ ꯍꯪꯂꯛꯄꯗ ꯌꯨꯝ ꯑꯃꯗ ꯍꯪꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯅ ꯁ꯭ꯀꯨꯜ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡ ꯍꯪꯂꯝꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯁꯨꯅꯥꯏꯅꯥ ꯒꯨꯞꯇꯥ ꯀꯧꯏ ꯍꯥꯏꯔꯝꯈꯤ꯫ ꯄꯨꯂꯤꯁꯅ ꯃꯃꯤꯡ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯅꯕ ꯍꯦꯜꯂꯝꯈꯤ, ꯃꯔꯝꯗꯤ ꯁꯨꯅꯥꯏꯅꯥ ꯒꯨꯞꯇꯥꯒꯤ ꯒꯥꯔꯤ ꯑꯁꯤ ꯍꯥꯟꯅ ꯃꯈꯣꯏꯒꯤ ꯆꯤꯡꯅꯕꯒꯤ ꯂꯤꯁꯇꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯅꯨꯡꯗ ꯃꯔꯤ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯅꯔꯝꯈꯤ꯫ ꯄꯨꯂꯤꯁꯅ ꯄ꯭ꯔꯤꯌꯪꯀꯥꯒꯤ ꯃꯇꯥꯡꯗ ꯁꯨꯅꯥꯏꯅꯥꯗ ꯍꯪꯂꯝꯃꯤ꯫ ꯁꯨꯅꯥꯏꯅꯥꯅ ꯍꯥꯏ, ꯄ꯭ꯔꯤꯌꯪꯀꯥꯅ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯛꯄ ꯑꯁꯤ ꯆꯍꯤ 8 ꯍꯦꯟꯅ ꯇꯥꯛꯄꯤꯔꯤꯕꯅꯤ, ꯑꯗꯨꯕꯨ 14 ꯃꯥꯔꯆꯇꯒꯤꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯕꯖꯥꯠꯅꯣ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯪꯕꯗ 14 ꯃꯥꯔꯆꯇꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯁꯨꯅꯥꯏꯅꯥꯒꯤ ꯃꯄꯨꯔꯣꯏꯕ ꯍꯪꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯊꯕꯛ ꯆꯠꯈꯤ ꯍꯥꯏꯅ ꯈꯨꯝꯕꯗ ꯄꯨꯂꯤꯁꯅ ꯌꯨꯝꯗ ꯀꯧꯔꯛꯅꯕ ꯍꯥꯏꯔꯝꯈꯤ꯫ ꯁꯨꯅꯥꯏꯅꯥꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯣꯜ ꯇꯧꯗꯨꯅ ꯌꯨꯝꯗ ꯀꯧꯔꯛꯂꯝꯈꯤ꯫ ꯄꯨꯂꯤꯁꯅ ꯁꯨꯅꯥꯏꯅꯥꯒꯤ ꯅꯨꯄꯥ ꯀꯥꯄꯤꯜꯗ ꯍꯪꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯝꯈꯤ꯫ ꯃꯈꯥ ꯇꯥꯅ ꯄꯨꯂꯤꯁꯅ ꯁꯨꯅꯥꯏꯅꯥꯗ ꯔꯥꯖꯁꯊꯥꯟꯗ 14 ꯃꯥꯔꯆꯇ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯆꯠꯄꯅꯣ ꯍꯥꯏꯅ ꯍꯪꯂꯝꯈꯤ, ꯑꯗꯨꯒ CCTV ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖꯁꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯁꯨꯅꯥꯏꯅꯥꯅ ꯄꯥꯈꯠꯂꯒ ꯃꯥꯗꯤ ꯒꯥꯔꯤ ꯑꯗꯨꯗ ꯌꯥꯎꯗꯦ, ꯃꯥꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯨꯝꯗ ꯂꯩ ꯍꯥꯏꯅ ꯈꯨꯝꯂꯝꯈꯤ꯫ ꯑꯩꯗꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯈꯪꯗꯦ, ꯑꯩꯒꯤ ꯅꯨꯄꯥ ꯀꯥꯄꯤꯜꯗ ꯍꯪꯉꯣ ꯍꯥꯏꯔꯝꯈꯤ꯫ ꯄꯨꯂꯤꯁꯅ ꯀꯥꯄꯤꯜꯗ ꯍꯪꯂꯝꯃꯤ꯫ ꯀꯥꯄꯤꯜꯅ ꯄꯨꯂꯤꯁꯀꯤ ꯄꯥꯎꯈꯨꯝ ꯄꯤꯕꯗ ꯈꯔ ꯄꯥꯈꯠꯂꯒ ꯋꯥ ꯉꯥꯡꯕꯗ ꯂꯩ ꯂꯣꯝꯃꯒ ꯉꯥꯡꯂꯝꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯄꯨꯂꯤꯁꯇ ꯆꯤꯡꯅꯕ ꯈꯔꯗꯤ ꯂꯩꯔꯦ, ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯗꯣꯛꯇꯕ ꯋꯥ ꯑꯃꯗꯤ ꯂꯩꯔꯦ꯫ ꯃꯈꯥ ꯇꯥꯅ ꯄꯨꯂꯤꯁꯅ ꯈꯔ ꯀꯤꯍꯜꯂꯒ ꯍꯪꯕ ꯃꯇꯝꯗ ꯀꯥꯄꯤꯜ ꯃꯁꯥꯅ ꯌꯥꯅ ꯑꯩꯅ ꯍꯥꯠꯄꯅꯤ ꯈꯨꯝꯂꯝꯈꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯄ꯭ꯔꯤꯌꯪꯀꯥꯕꯨ ꯍꯥꯠꯂꯤꯕꯅꯣ? ꯇ꯭ꯌꯨꯁꯟ ꯑꯣꯖꯥ ꯑꯃꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯝꯒꯅꯤ? ꯗꯦꯜꯂꯤꯒꯤ ꯀꯔꯀꯔꯗꯨꯃꯥꯗ ꯂꯩꯕ ꯀꯥꯄꯤꯜ ꯕꯤꯖꯤꯅꯦꯁꯃꯦꯟꯅꯤ꯫ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯅꯨꯄꯤ ꯊꯤꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯨꯅꯥꯏꯅꯥ ꯒꯨꯞꯇꯥꯅꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯉꯥꯡ ꯑꯅꯤꯁꯨ ꯂꯩꯔꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒ ꯈꯔ ꯅꯛꯅꯅ ꯂꯩꯕ ꯇ꯭ꯌꯨꯁꯟ ꯑꯣꯖꯥ ꯑꯣꯏꯕꯤ ꯄ꯭ꯔꯤꯌꯪꯀꯥ ꯈꯇ꯭ꯔꯤꯒ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯄ꯭ꯔꯤꯌꯪꯀꯥ ꯈꯇ꯭ꯔꯤꯅ ꯃꯥꯒꯤ ꯆꯍꯤ 19 ꯁꯨꯕꯗꯒꯤ ꯀꯥꯄꯤꯜꯒꯤ ꯑꯉꯥꯡꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯛꯄꯅꯤ꯫ ꯄ꯭ꯔꯤꯌꯪꯀꯥꯅ ꯀꯥꯄꯤꯜꯒꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯀꯥꯄꯤꯜ ꯑꯃꯗꯤ ꯄ꯭ꯔꯤꯌꯪꯀꯥ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄ꯭ꯔꯤꯌꯪꯀꯥꯅ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯀꯥꯄꯤꯜꯒꯤ ꯅꯨꯄꯤ ꯁꯨꯅꯥꯏꯅꯥ ꯀꯩꯊꯦꯜꯗ ꯄꯣꯠꯆꯩ ꯂꯩꯕꯒꯤ ꯆꯠꯈꯤ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯀꯥꯄꯤꯜꯁꯨ ꯄ꯭ꯔꯤꯌꯪꯀꯥꯗ ꯏꯀꯣꯏ ꯀꯣꯏꯅꯗꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯅꯔꯝꯃꯤ꯫ ꯑꯉꯥꯡꯗꯤ ꯄꯤꯛꯂꯤꯕ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯄ꯭ꯔꯤꯌꯪꯀꯥꯅ ꯀꯥꯄꯤꯜꯒꯤ ꯑꯉꯥꯡꯁꯤꯡ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯑꯁꯤ ꯆꯍꯤ 2 ꯐꯥꯗ꯭ꯔꯤꯉꯩꯗꯒꯤ ꯄ꯭ꯔꯤꯌꯪꯀꯥ ꯑꯃꯗꯤ ꯀꯥꯄꯤꯜ ꯃꯈꯣꯏ ꯑꯅꯤ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯕ ꯍꯧꯔꯛꯈꯤ꯫ ꯀꯥꯄꯤꯜꯅ ꯄ꯭ꯔꯤꯌꯪꯀꯥꯗ ꯇ꯭ꯌꯨꯁꯟꯒꯤ ꯐꯤꯁ ꯄꯤꯕꯗ ꯅꯠꯇꯅ ꯑꯍꯦꯟꯕ ꯄꯩꯁꯥꯁꯨ ꯄꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅꯗꯤ ꯑꯗꯨꯗ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯗꯦ, ꯃꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯇ꯭ꯌꯨꯁꯟ ꯐꯤꯁ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯝꯈꯤ꯫ ꯍꯧꯖꯤꯛ ꯀꯥꯄꯤꯜ ꯑꯃꯗꯤ ꯄ꯭ꯔꯤꯌꯪꯀꯥ ꯃꯈꯣꯏ ꯑꯅꯤ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯂꯤꯕꯁꯤ ꯀꯥꯄꯤꯜꯒꯤ ꯅꯨꯄꯤ ꯁꯨꯅꯥꯏꯅꯥꯅꯗꯤ ꯈꯪꯕ ꯅꯠꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯅꯔꯝꯃꯤ꯫ ꯃꯔꯛ ꯃꯔꯛꯇꯗꯤ ꯑꯉꯥꯡꯒꯤ ꯇ꯭ꯌꯨꯁꯟ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯣꯏꯕ ꯆꯠꯂꯝꯃꯤ, ꯁꯤꯅꯦꯃꯥ ꯌꯦꯡꯂꯝꯃꯤ, ꯅꯨꯡꯉꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯀꯥꯄꯤꯜ ꯑꯁꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯑꯣꯏꯕꯅ ꯃꯉꯣꯟꯗ ꯁꯦꯜ ꯑꯋꯥꯠꯄ ꯂꯩꯇꯦ, ꯑꯗꯨꯒ ꯃꯥꯒꯤ ꯊꯕꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯗꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯔꯝꯗꯦ꯫ ꯃꯔꯛ ꯃꯔꯛꯇ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯕꯨ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯔꯝꯗꯦ꯫ ꯀꯥꯄꯤꯜꯗꯤ ꯍꯧꯖꯤꯛ ꯂꯨꯍꯣꯡꯗꯨꯅ ꯃꯥꯒꯤ ꯃꯆꯥ ꯑꯅꯤꯁꯨ ꯂꯩꯔꯕꯅꯤ, ꯑꯗꯨꯒ ꯄ꯭ꯔꯤꯌꯪꯀꯥꯗꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯆꯍꯤ ꯑꯁꯤꯁꯨ ꯂꯨꯍꯣꯡꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯪꯀꯥꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯑꯗꯨ ꯌꯥꯔꯝꯗꯦ꯫ ꯃꯥꯗꯤ ꯀꯥꯄꯤꯜꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕꯅꯤ꯫ ꯄ꯭ꯔꯤꯌꯪꯀꯥꯒꯤ ꯏꯃꯨꯡꯅ ꯅꯝꯐꯨꯗ ꯂꯨꯍꯣꯡꯅꯕ ꯏꯡꯒꯦꯖ ꯐꯥꯎꯕ ꯇꯧꯔꯨꯔꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯑꯗꯨ ꯀꯥꯏꯅꯕ ꯄ꯭ꯔꯤꯌꯪꯀꯥꯅ ꯃꯁꯥ ꯃꯊꯟꯇ ꯍꯨ ꯊꯛꯆꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯄ꯭ꯔꯤꯌꯪꯀꯥꯒꯤ ꯋꯥꯈꯜꯗꯗꯤ ꯀꯥꯄꯤꯜꯒ ꯂꯨꯍꯣꯡꯕ ꯄꯥꯝꯂꯤꯕꯅꯤ꯫ ꯄꯨꯂꯤꯁꯀꯤ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯀꯥꯄꯤꯜꯅ ꯄ꯭ꯔꯤꯌꯪꯀꯥꯗ ꯂꯨꯄꯥ ꯂꯥꯈ 90 ꯍꯦꯟꯅ
ꯊꯥꯗꯈ꯭ꯔꯦ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯅꯁꯨ ꯀꯄꯤꯜ ꯑꯁꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ꯫ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯀꯄꯤꯜꯒ ꯂꯨꯍꯣꯡꯕ ꯄꯥꯝꯂꯝꯈꯤ꯫ ꯃꯇꯧ ꯀꯔꯝꯅ ꯀꯄꯤꯜ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯗꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯇꯝ ꯑꯁꯨꯝ ꯍꯧꯖꯤꯜꯂꯛꯄꯅ ꯅꯣꯡꯃꯗꯤ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯀꯄꯤꯜꯗ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯀꯄꯤꯜꯅꯁꯨ ꯍꯣꯏ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯌꯦꯡꯁꯤ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯂꯨꯍꯣꯡꯕ ꯇꯛꯁꯤꯜꯂꯛꯄꯗꯒꯤ ꯀꯄꯤꯜꯁꯨ ꯃꯊꯥ ꯁꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤ ꯃꯇꯧ ꯀꯔꯝꯅ ꯂꯨꯍꯣꯡꯒꯅꯤ? ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯂꯩꯔꯦ, ꯏꯆꯥ ꯑꯅꯤꯁꯨ ꯂꯩꯔꯦ ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯄ꯭ꯔꯤꯌꯥꯡꯀꯥꯅꯗꯤ ꯀꯄꯤꯜꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯀꯄꯤꯜꯁꯨ ꯍꯣꯏ ꯍꯥꯏꯕ ꯅꯠꯇꯅ ꯂꯨꯍꯣꯡꯕꯒꯤ ꯆꯞ ꯆꯥꯕ ꯋꯥ ꯑꯃ ꯍꯥꯏꯔꯝꯗꯦ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯋꯥꯈꯜꯗ ꯃꯉꯣꯟꯗꯒꯤ ꯀꯄꯤꯜꯒꯤ ꯅꯨꯄꯤ ꯁꯨꯅꯥꯏꯅꯥꯅ ꯍꯦꯟꯅ ꯐꯖꯕꯒꯤ ꯀꯄꯤꯜꯅ ꯄ꯭ꯔꯤꯌꯥꯡꯀꯥꯕꯨ ꯂꯨꯍꯣꯡꯁꯤ ꯌꯥꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯈꯤ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯅꯁꯨ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯝꯃꯤ, ꯃꯗꯨꯗꯤ ꯁꯨꯅꯥꯏꯅꯥꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯐꯖꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯐꯖꯅꯕꯒꯤꯗꯃꯛ ꯕ꯭ꯌꯨꯇꯤꯁꯤꯌꯥꯟ, ꯗꯥꯛꯇꯔ ꯀꯌꯥ ꯇꯥꯟꯅꯔꯝꯃꯤ, ꯀꯣꯁꯃꯦꯇꯤꯛ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯄꯤꯜꯅꯁꯨ ꯌꯥꯔꯕ ꯃꯇꯨꯡꯗ ꯇꯧꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯆꯪꯕ ꯄꯩꯁꯥ ꯑꯗꯨ ꯀꯄꯤꯜꯅ ꯄꯤꯔꯤꯕꯅꯤ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯐꯖꯅꯕ ꯊꯥ ꯑꯃꯗ ꯂꯨꯄꯥ 10,000ꯗꯒꯤꯅ 15,000 ꯐꯥꯎꯕ ꯊꯥꯗꯔꯤꯕꯅꯤ꯫ ꯀꯄꯤꯜꯗꯁꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯑꯁꯤ ꯃꯔꯛ ꯃꯔꯛꯇ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯄꯤꯜꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯑꯗꯨ ꯌꯥꯔꯝꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯡꯀꯥꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ, ꯃꯗꯨꯗꯤ ꯀꯄꯤꯜꯒꯤ ꯅꯨꯄꯤ ꯁꯨꯅꯥꯏꯅꯥ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯀꯄꯤꯜꯅ ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯑꯁꯤ ꯌꯥꯔꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯁꯨꯅꯥꯏꯅꯥꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯝꯕꯤꯗꯒꯤ ꯂꯧꯊꯣꯛꯅꯕ ꯈꯜꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯀꯄꯤꯜꯗ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯅꯨꯄꯤ ꯂꯩꯔꯤꯈꯩꯗꯤ ꯑꯩꯈꯣꯏ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯌꯥꯔꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯨꯄꯤꯅ ꯁꯤꯈ꯭ꯔꯕꯗꯤ ꯅꯪ ꯑꯩꯕꯨ ꯂꯨꯍꯣꯡꯕ ꯉꯝꯒꯗ꯭ꯔꯥ? ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯄꯤꯜꯁꯨ ꯑꯉꯛꯄ, ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯄꯤꯜꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯑꯅꯤ ꯂꯩꯔꯕꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯀꯅꯤ? ꯃꯔꯝ ꯑꯁꯤꯅ ꯀꯄꯤꯜ ꯃꯊꯥ ꯁꯥꯕ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯀꯄꯤꯜꯗ ꯙꯝꯀꯤꯁꯨ ꯇꯧꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒ ꯂꯨꯍꯣꯡꯁꯤ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ 2021ꯒꯤ ꯑꯔꯣꯏꯕ ꯆꯍꯤ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯀꯄꯤꯜꯅ ꯄ꯭ꯔꯤꯌꯥꯡꯀꯥꯗ ꯍꯥꯏꯖꯔꯝꯃꯤ, ꯑꯩ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕꯅꯤ, ꯑꯩꯒꯤ ꯌꯨꯝ ꯀꯥꯏꯒꯗꯕꯗꯒꯤ ꯅꯪꯅ ꯀꯟꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯌꯥꯕ ꯀꯧꯔꯝꯈꯤꯗꯦ꯫ ꯏꯔꯣꯏ ꯂꯣꯏꯕꯗ ꯄ꯭ꯔꯤꯌꯥꯡꯀꯥꯅꯁꯨ ꯀꯄꯤꯜꯗ ꯑꯣꯞꯁꯟ ꯑꯃ ꯄꯤꯔꯝꯃꯤ, ꯅꯪꯅ ꯑꯩꯒ ꯂꯨꯍꯣꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯂꯨꯄꯥ 50,000 ꯄꯤꯌꯨ, ꯃꯈꯥ ꯇꯥꯅ ꯑꯩ ꯅꯪꯉꯣꯟꯗ ꯌꯦꯠꯂꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥ ꯑꯁꯤ ꯄꯤꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯂꯨꯄꯥ 50,000 ꯄꯤꯕ ꯑꯗꯨ ꯀꯄꯤꯜꯅꯁꯨ ꯌꯥꯔꯝꯈꯤ꯫ ꯍꯧꯖꯤꯛ ꯀꯄꯤꯜꯒꯤ ꯃꯐꯝꯗ ꯑꯣꯞꯁꯟ ꯑꯅꯤ ꯂꯩꯔꯝꯃꯤ, ꯑꯗꯨꯗꯤ ꯀꯄꯤꯜꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯋꯥꯅ ꯇꯥꯟꯖꯔꯛꯄ ꯂꯨꯄꯥ 50,000 ꯄꯤꯈꯤꯕ, ꯅꯠꯇ꯭ꯔꯒꯅ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯁꯨꯅꯥꯏꯅꯥꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡ ꯄ꯭ꯔꯤꯌꯥꯡꯀꯥꯒ ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯀꯄꯤꯜꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯈꯜꯂꯝꯈꯤ, ꯑꯗꯨꯗꯤ ꯀꯄꯤꯜ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯡꯀꯥꯒ ꯂꯩꯅꯔꯤꯕ ꯑꯔꯣꯟꯕ ꯃꯔꯤ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯁꯨꯅꯥꯏꯅꯥꯗ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯂꯝꯈꯤ꯫ ꯀꯄꯤꯜꯒꯤ ꯅꯨꯄꯤ ꯁꯨꯅꯥꯏꯅꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯁꯨꯅꯥꯏꯅꯥꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯆꯍꯤ 7ꯇꯒꯤ ꯑꯩꯅ ꯈꯪꯗꯅ ꯅꯈꯣꯏ ꯑꯅꯤ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯕ, ꯄ꯭ꯔꯤꯌꯥꯡꯀꯥꯗ ꯑꯍꯦꯟꯕ ꯄꯩꯁꯥ ꯊꯥꯗꯕ, ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯕꯨꯁꯨ ꯍꯥꯠꯅꯕ ꯍꯥꯏꯕ ꯑꯁꯤ ꯁꯨꯅꯥꯏꯅꯥꯅ ꯁꯥꯎꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯀꯄꯤල් ꯑꯃꯗꯤ ꯁꯨꯅꯥꯏꯅꯥ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯇꯩ ꯃꯅꯥꯎꯅꯤ꯫ ꯁꯨꯅꯥꯏꯅꯥꯅ ꯐꯅ ꯁꯥꯎꯔꯕꯁꯨ ꯑꯉꯥꯡ ꯑꯅꯤꯒꯤ ꯈꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯒꯤ ꯋꯥꯈꯜ ꯇꯧꯔꯝꯈꯤ꯫ ꯑꯁꯤꯃꯛꯅ ꯁꯨꯅꯥꯏꯅꯥ ꯑꯁꯤ ꯑꯐꯕ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯑꯣꯏꯔꯝꯗꯦ, ꯃꯔꯝꯗꯤ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤ ꯑꯣꯟꯅꯕꯗ ꯄ꯭ꯔꯤꯌꯥꯡꯀꯥꯕꯨ ꯍꯥꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯂꯨꯄꯥ 50,000 ꯂꯧꯈ꯭ꯔꯕꯁꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯗꯨꯅ ꯁꯦꯜ ꯅꯤꯕ ꯂꯦꯞꯂꯛꯂꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯄ꯭ꯔꯤꯌꯥꯡꯀꯥꯕꯨ ꯍꯥꯠꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯗ ꯂꯨꯄꯥ 50,000ꯁꯨ ꯂꯩꯍꯧꯔꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯀꯄꯤꯜꯅꯁꯨ ꯌꯥꯔꯝꯈꯤ꯫ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯅ ꯄ꯭ꯔꯤꯌꯥꯡꯀꯥꯕꯨ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯔꯥꯖꯀꯤꯁꯣꯔ ꯑꯃꯗꯤ ꯁꯆꯤꯟꯗꯁꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯂꯧꯔꯝꯈꯤ꯫ 14 ꯃꯥꯔꯆ 2022ꯗ ꯀꯄꯤꯜꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯔꯥꯖꯀꯤꯁꯣꯔ ꯑꯃꯗꯤ ꯁꯆꯤꯟꯕꯨ ꯌꯨ ꯄꯤꯊꯛꯂꯝꯃꯤ꯫ ꯌꯨ ꯊꯛꯂꯕꯗꯤ ꯃꯗꯨꯒꯤ ꯅꯤꯁꯥ ꯑꯗꯨꯅ ꯃꯤ ꯑꯃ ꯍꯥꯠꯄꯗ ꯑꯀꯤꯕ ꯂꯩꯇꯅꯕ ꯑꯁꯨꯝꯅ ꯀꯄꯤꯜꯒꯤ ꯐꯣꯔꯠ ꯏꯀꯣꯁꯄꯣꯔꯠ ꯀꯥꯔꯒꯤ ꯃꯅꯤꯡꯗ ꯃꯈꯣꯏ ꯑꯅꯤ ꯐꯝꯍꯟꯗꯨꯅ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯡꯀꯥꯕꯨ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯗ ATMꯗ ꯁꯦꯜ ꯂꯧꯊꯣꯛꯎꯈꯤꯒꯦ ꯍꯥꯏꯅ ꯑꯣꯏꯗꯕ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯕꯅꯤ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯌꯨꯝꯗ ꯊꯝꯗꯣꯛꯂꯝꯃꯤ꯫ ꯃꯥꯅ ꯊꯣꯔꯛꯇꯨꯅ ꯀꯄꯤꯜꯒꯤ ꯗ꯭राꯏꯚꯔ ꯁꯤꯠꯀꯤ ꯊꯪꯅꯕ ꯁꯤꯠꯇ ꯐꯝꯂꯝꯃꯤ꯫
ꯃꯅꯤꯡ ꯁꯤꯠꯇꯅ ꯔꯥꯖꯀꯤꯁꯣꯔ ꯑꯃꯗꯤ ꯁꯆꯤꯟ ꯐꯝꯂꯤꯕꯅꯤ꯫ ꯀꯥꯄꯤꯜꯅ ꯄ꯭ꯔꯤꯌꯥꯡꯀꯥꯗ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯗꯦꯜꯂꯤꯗꯒꯤ ꯔꯥꯖꯁꯊꯥꯟ ꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯥꯄꯤꯜꯅꯁꯨ ꯒꯥꯔꯤ ꯑꯗꯨ ꯇꯞꯅ ꯊꯧꯔꯝꯃꯤ, ꯃꯔꯝꯗꯤ ꯔꯥꯖꯁꯊꯥꯟ ꯌꯧꯕ ꯃꯇꯝꯗ ꯊꯦꯡꯅ ꯃꯝꯅ ꯌꯧꯅꯕꯒꯤꯗꯃꯛ꯫ ꯃꯈꯣꯏꯅ ꯂꯝꯕꯤ ꯑꯆꯤꯛꯄ ꯂꯥꯛꯄ ꯃꯇꯝꯗ ꯀꯥꯄꯤꯜꯅ ꯂꯥꯏꯁꯣꯜ ꯏꯁꯩ ꯚꯣꯂꯨꯝ ꯀꯟꯅ ꯊꯥꯔꯝꯃꯤ꯫ ꯃꯤ ꯑꯇꯩꯅ ꯃꯈꯣꯏꯗ ꯆꯤꯡꯅꯕ ꯐꯥꯎꯗꯅꯕ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯏꯁꯩ ꯊꯥꯔꯕꯗꯤ ꯉꯥꯎꯁꯤꯟꯅꯕ, ꯌꯨ ꯉꯥꯎꯔꯒ ꯆꯠꯄ ꯃꯥꯜꯂꯝꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯥꯄꯤꯜꯅ ꯂꯥꯏꯁꯣꯟ ꯏꯁꯩ ꯊꯥꯔꯕꯗꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯆꯠꯃꯤꯟꯅꯕ ꯃꯥꯟꯒꯅꯤ, ꯆꯤꯡꯅꯕ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯈꯤ꯫ ꯂꯥꯏꯁꯣꯟ ꯏꯁꯩ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯂꯥꯎ ꯈꯣꯡ ꯇꯧꯔꯕꯁꯨ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ తాꯗꯅꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯑꯆꯤꯛꯄ ꯇꯟꯖꯥ ꯂꯧꯗꯨꯅ ꯃꯅꯤꯡꯗ ꯐꯝꯂꯤꯕ ꯔꯥꯖꯀꯤꯁꯣꯔ ꯑꯃꯗꯤ ꯁꯆꯤꯟꯅ ꯃꯅꯤꯡꯗꯒꯤ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯅꯁꯨ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯀꯟꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯁꯣꯟ ꯏꯁꯩ ꯚꯣꯂꯨꯝ ꯍꯧꯅ ꯊꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯥꯔꯤ ꯃꯄꯥꯟꯗ ꯃꯈꯣꯜ ꯇꯥꯔꯝꯈꯤꯗꯦ꯫ ꯔꯥꯖꯀꯤꯁꯣꯔ ꯑꯃꯗꯤ ꯁꯆꯤꯟꯅ ꯄ꯭ꯔꯤꯌꯥꯡꯀꯥꯗ ꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯍꯥꯟꯅꯗꯒꯤ ꯄ꯭ꯔꯤꯌꯥꯡꯀꯥꯕꯨ ꯍꯥꯠꯅꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯈꯣꯏꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯄ꯭ꯂꯥꯁꯇꯤꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯐꯝ ꯀꯗꯥꯏꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯨꯟꯗꯣꯛꯀꯗꯒꯦ ꯍꯥꯏꯅ ꯊꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯨ ꯀꯣꯏꯊꯧ ꯊꯧꯔꯒ ꯊꯤꯕ ꯑꯗꯨꯗ ꯊꯣꯡ ꯑꯃꯒꯤ ꯃꯈꯥꯗ ꯍꯨꯟꯗꯣꯛꯂꯝꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯕꯅ ꯃꯤꯑꯣꯏ ꯀꯅꯥꯅꯁꯨ ꯎꯍꯧꯗ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯕꯣꯔꯥ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯌꯨꯛꯇꯒꯤ ꯀꯔꯤꯁꯨ ꯆꯥꯔꯛꯇꯕ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯂꯥꯝꯂꯕꯅꯤ꯫ ꯃꯈꯣꯏꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯒꯥꯔꯤ ꯑꯗꯨ ꯂꯝꯕꯤ ꯈꯔꯗ ꯀꯣꯏꯊꯧ ꯊꯧꯔꯝꯃꯤ, ꯃꯈꯣꯏꯕꯨ ꯃꯤ ꯑꯇꯩꯅ ꯀꯣꯏꯕ ꯂꯥꯛꯄ ꯃꯥꯟꯅꯕ꯫ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯍꯣꯇꯦꯜ ꯑꯃꯒꯤ ꯃꯤ ꯑꯃꯅ ꯎꯍꯧꯕꯅꯤ꯫ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯤꯅ ꯎꯍꯧꯕꯗꯒꯤ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯁꯣꯜꯕ ꯇꯧꯕ ꯉꯝꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯑꯅꯟꯗ ꯕꯤꯍꯥꯔ, ꯒꯥꯟꯙꯤꯅꯒꯔ, ꯀꯔꯋꯥꯔ ꯅꯒꯔ, ꯒꯥꯖꯤꯌꯥꯕꯥꯗ ꯑꯃꯗꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇꯒꯤ ꯁꯨꯅꯥꯏꯅꯥ, ꯀꯥꯄꯤꯜ, ꯔꯥꯖꯀꯤꯁꯣꯔ ꯑꯃꯗꯤ ꯁꯆꯤꯟ ꯃꯈꯣꯏ ꯃꯔꯤ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯖꯦꯜꯗ ꯂꯩꯔꯤ꯫ ꯀꯥꯄꯤꯜ ꯑꯃꯗꯤ ꯁꯨꯅꯥꯏꯅꯥ ꯃꯈꯣꯏ ꯑꯅꯤꯅ ꯖꯦꯜꯗ ꯂꯩꯈ꯭ꯔꯕꯗ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯅꯤꯗꯤ ꯀꯔꯝꯅ ꯍꯤꯡꯍꯧꯒꯅꯤ? ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯍꯟꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯌꯨ, ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯀꯃꯦꯟꯠ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫